Imes Wagdam Miang Tabiri Basumbu Yumnam Anuradha Devinay Konono Krumzari Hauze Maroiba Pauda Yuva Sankal Yatra Cycle Rally Kongzong War Memorial Complex Tagilam Takre MLA Rameshona Kalsa Municipal Council Ge Hanguna Leriba Kamsing Happy Naba Assembly the Marilenaba Ministers in the Puning Ching Kray Prime Minister Narendra Modi na Russian Ge President Vladimir Putin da Walisana Kray Loinana 2020 Tokyo Paralympic Games Nasidagi Hudokre House of Pausan Episode Bharatiya Janata Yuva Morcha BJYM Manipur Pradesh Sinduna Bharana Ningkha Tamlakpa Chahi Humbudra Manga Surapage Amrit Mahasab Tharam Pangthoktuna Ngase Manipur ge Puwariga Sagonariba Maphamama Oriba Khongjong War Memorial Complex ta Uzara Thabak Loinana Yuva Sankal Yatra Haina Mingthonba Cycle Rally ama Chatkre Tawan district ke Khongjom da leiba Manipur gi Puwariga Sagonaraba mafam ama oiriba Khongjom War Memorial Complex tagi lamthaduna Imphal da leiba BJP Manipur Pradesh ke head office pawba chatkiba ngasigi Yuva Sankal Yatra Cycle Rally adu Hairok Assembly Constituency ke MLA Dr. Thoksom Radishyam Wangzing Tanta Assembly Constituency ke MLA Pangnam Brozen amadi Abhay Giri General Secretary Organization BJP Manipur State ahumna Punalam Thaki Rally Aduna Thawal Yorakpada Thawal Family Mart Mamangda BJP active members of Oriba social activists Konsam Michael Amadi BJP workers Singna Thawal Hauka Yorakpada Wangkemp Kendrada BJP ge Mirep Oigani Haina Thaurang Toriba Karibam Zibana Cyclist Singbo Taramna Opagaloinana Chana Thangna Bapulam Sing Piki Ngazigi cycle rally aduka mari lainana MLA Dr. Thoksom Radishyamna Phungdorakpada ngazigi rally asi haurakliba nahasingna wasak amaga loinana Bharatna ningtamlaba matungda phangkiba nungaiba kanaba amadi apunbagi oiba saktam adubu khanganduna amata oibagi wakhalon santi leiba amadi chapkhatpa Manipur ama ohenduna zati asibu sangatpada aikhoisu saruk yari haibadu Uchanabagi Damakta Ngasigi Rally as a Pangtopani Hike. Now, whatever Aquay Sankal Logodom, Aquay determination Logodom, Aquay Wasakam resolution Logodom, Madudi, Aquay Sigi Fontel Kana, Masigi, Azadigi, Amrit, Mayam Sigi Masikanga Lakana, Manipur, Zapal and Manipur. No, I don't know Santi Levo, normal and integrity and Mamakamanusinava, Amatoiva, Sing Tom, Toan, Dhamaki, Toan, raise Mayam, Punchilakanda. Akanba aduma Manipur ama oilaga akoi Bharat Varsha akoi nation building da Manipur so sar yagadom na haibuging asigi yatra mane masri Ngasi loisingkiba Manipur Legislative Assembly ge tarom doi suba session sida opposition ke MLA ke Megasandrana COVID-19 laiset ke awaba thengnanaba yamna sauna Manipur miyamna awaba mayongna rikai seraga sida miyoibana hingbada nongmagi tangai padana changdaba yadaba potsai ge mamal kham thengna hengalanduna Lebang Miam Awaba Oide Hana calling attention Ama Kaladuna House to Pondokre. MLA Megasandra Makatana House the Tamkibadi, Haukiba Sahi Karadagi, Hauna Manipuda, Miam Nanomada Sandrabayadaba Posai Amadi, Petroleum Ge, Product Ge, Mamal Yamna Wankalan Ke, Madam Sadana Posagi Mamal Kawang, Wankakiba Sina Lebang Miamna Chauna Awaba Mayona Day, Wankalagliba Pulam Singi, Manunda, Handak Numit Karanigi. Manungda chak thongnaba gas ge maman amukta da lupa kunmanga hengat handuna COVID-19 ge awaba thengnariba miyamda amuka hena awaba ohelle haiki MLA Megarsanda Namakatana House da thamkibadade COVID-19 license manungda maman khawang wangkhat kiba pulam singe matangda MLA singna House da thamkibade Jai Kharigi Mamangda petrol liter amada lupa humpuda phanglami hauzakti liter amada lupa chamasumna taruk 10 meg amataret diesel liter amada lupa yangkhai manga piramba adu hauzak lupa marbudara humdoi 10 meg amani pan yaure
Sak thongnaba gas da lupa chamri ga taramari piramba adu lupa lising amaga sumna tarada hengale masina lamda masagi miyamda khamthengna awaba mayona hale masida natana nomada sangdaba yadraba chana thangnaba polam sing haibadi hawai ke jida lupa humbudra pirambadagi haujik lupa chamaga marphudagina chani yaure ata ke jida lupa taratare pirambadagi lupa kunthra yaure ghida ke jida lupa chahumga yankhai pirambadagi lupa chatroka yankhai yaukrai Asatau liter amada lupa yang kini tu piram badagi lupa chani ka humpu yaukre sini ke zida lupa ko ni tu piram badagi lupa humpu yaukre yerum mama da lupa ani ahum piram badagi lupa taret hen kre senge mamansu angak pa phangna henga kre miyam na chenge control toba napsa ge chenge mamadi ke zida lupa ahum ni adubo market ta thadoroktuna cheng ke ji amada lupa kumanga dage kunthra manga phawu yole MLA Megerson na calling attention motion asi pukladuna house ta makhatana thamkibadadi matamamada superfine cheng asi Haryana amadi Assam dage Manipurda singsilaktuna kezida lupatara da phangalami haujikti kezida lupa kun hena yole asumna singim mamal lengana control tawdabadagi ka hena mamal wangkhal handuna yoning ba mamandagi yolakpadagi lamdam masagi COVID-19 laisa thengnariba miyosing awaba ohele ana langbada seasonariba hidar langthak singi mamansu wangkhale masisu lengana control tawdana frida thadoktuna thamle maram sadana potchagi maman hengalakliba asi control tawnaba lenga ki kari karamba thorang laukhale habadu house ta max sengna thambina ba haiki Wang Singi Pakum Piraduna Cafe and PD Minister Saita Bartana COVID-19 license manungda chan thangna bage polam sing watana thamba haibasi lenga ki pandamni aduga COVID-19 license laktring mamangda potsai singbagi gari sing watana ledami haujikti lenga na potsai chingbina bagari thibada awaba oire masigi mathakta potsai thangdok thangjin tawba level leitabagi awabasu yamna chawna mayongnare Lebagi mamansu hanadagi double hangale asiguma kaya asilebadagi posagi mamal hangataba yadaduna hangakibani aduga lengana control toba potsai singde item tarani thoi khaktane item sing asidi haujik lengana control tawna yangsile aduga atai item singde lengana control tawdabana mamand wangkhalapani haiki Ngasi phangkiba Manipur Legislative Assembly ge August House ta Kaksing Assembly Constituency ge MLA Mayanglamam Rameshona Kaksing Municipal Council ge hangdona leideba post taramari mention binaba speaker ge kuthangda mari leinaba minister ge puning singkre MLA Rameshona pundokibada Manipur da leideba Municipal Council sing asi state asige development sing hangat hanaba oina leibane Manipur municipalities Eki matung ina Lairiba Municipal Council sing asi economic development amadi social justice loindana Manipur lenga ka amadi India lenga ki Lairiba project scheme sing asi implement tongnaba implementation agency amasu oidibani madamasina center na funding toba scheme singi utilization certification submit toba matamda national municipal account manual ge matung ina Taugataba amadi single entry system taurambadagi double entry system da taugataba oirakpana utilization certificate pisinba matamda project sing implementation taubada delay tauba yarakpa asina Kaksing Municipal Council gi loishinba ngamdana leiriba project sing ase loishinba ngamdana ba amadi lenga ka sina paikhaliba thabak thoram sing mapung phana paikhatpa ngamdana ba council se ge award pa staff taramari ase happy haike Housing Sathariba Assembly Miphamasida Manipur Hill Areas Committee na House da recommend tawrakiba Manipur Hill Areas Autonomous District Council Bill 2021 ase Manipur tugaina basinba electoral politics tawba kanguna Assembly election mayanak silapa asida masage oijaba phangnanaba chamjaraba chingi miyamda kamsilapa huni haina All Manipur Youth Protection Committee AMYPCO New Chekol Impalge President Alisam Kumana President Thorakpa Jerolamana Hairi Jeronesina Hai Manipur na Indian Union da punikraba matung Manipur ge sotha horaba
Jingmi Chaukanabani Ngak Sanabani Haiduna Thamkiba Indian Constitution Ge Nganglo Ama Oriba Article 371C Hauzakti Manipuri Singbu Tokai Tahanaba Chawa Pambai Oina Seasonary. Pikraba Iramda Manipura Sida Lengak Sasanda Kangkong Sainaba Kanglupuruba Amada Kudong Sabapi Beginamada Double Administrative System Lingnaba Honariba Lengaklo Ishingi Maramda Ladiba Sakti Leba Manipur Tugaiba Pamba Singh Kanano Haiba Miamna Hena Kanglabangantani Haina Jerunsin Makatana Haidi. COVID pandemic asida Manipurda Haukiba Punkumarida Mioi Chahunga Mariputaro Nauna COVID positive over Thinaki Mie Marina Lake Kidre Nauna positive Oidabasinga Sitaraga status upon COVID-19 positive compound case Lakama Lisang Taramatoi Chamanga Marputara Nipan Sure Sikebana Lisangama Chatre Yankima Pane Punkumari asida Mioi Lisangahum Changa Kumanga test okay. Pandemic asi haubudagi ngasi pawada state sida upon mamio lagtara matoi lising marpuni pan sumna nipuni pan test okay. Hausi state sida active case masing lising a home chatruk tara lady mioi lakama lising taruk janiga kunma pana recover okay. State sige oina naba pabagi chang chada marupur dara manga 10 mek amani pan jaure. Kaksing district sida hoki bapung kumarida mioi tara humdoi Nauna COVID positive oiki Haidiba Punkam Sida, District Sida, Punba Mioi Chamaga Humbutra Manga test okay. Makoi Lengaki testing center da Chamaga Kuntaret, Ziban Hospital da Kuntramari Amadi Ima Hospital da Taramari test okibada, Mioi Tarugna, Lengaki testing center da Anina Ziban Hospital da Aduga, Mangana Ima Hospital da positive oivathina kibane. Malimgi oina COVID positive case masing koti kumathoi la Kuntramari. Lesing Marpudra Nitoi Chatret Amasukre. Positive Oidabasing Asagi Manunda, Mui Lag Nipumari Lesing Yankitaret, Jahum Kuntratarena Lekidre, Mui Koti Taramapan Lagtara, Lesing Yankimapan Chatre Kuntratarena, Naba Pakre. Pandemic Asina Malimgi Manunda Quaidiga Solaba Lebak Asi, USA na Oidi, Lebak Sida positive case Koti Ahum, Lag Humbut Marupuni Pant, Lesing Taramari, Jamanga Marpudra Taruk Tenakre. Ani subaso lebalebana positive case koti ahum lakh kun mari lesing humbudra mari chatret humbudra humdoi thengnaduna Indiana oidi aduga case koti ani lang manga lesing marphondoi chamapan marphudra mari thengnaduna Brazil ahum subada lady India ge oinadi case lakh humbumari lesing kuni panchani marphudra mari thengnaduna Maharashtra na khwaidige solaba state ani subaso laba state na case lakh kuntrani pant lesing kuntret chatu Marapuni pan thengnaduna Kerala na aduga Kesla kumapan lesing kuntra mapan chatret humputare thengnaduna Karnataka state na humsubada lady. Hokiba sahi lesingani taranipange April da CHC Hairoki building tugai kibagi matangda tha sige manungda official inquiry tawduna thigalagani haina Manipurgi Chief Minister and Birena Assembly ge Florida ngarang pangthokiba Emshu Thobal District Council ge Maikei dege apen ba phungdo pagaloinana asengba achamba ama puthokpinaba mahiroi lub asina phungdoklagle ngasei mahiroi lub asige thobanda leiba office ta paugi miphamda pangthokladuna Emshu Thobal District Committee ge Vice President Ilangbam Rabindrana Hai Haukiba August ge tank anida Emshu Thobal District Committee ge akhanaba team amana hairukta leiba CHC ge yangsang khongsat ama satke Yangsing concert aduda amot pana thalaba amade award apana thalaba CHC ama oiramba thengnaki amade CHC hairoke nauna saba building thugai kibasu thengnarake MSUD matam supada achumba asengba achumbage damak thabak thoram pangjabane hairoke CHC thugai kiba asige matangda MSU Thoban District Committee na lebang miamda phongdokraba matung Hairoki Local Club amadi CHO Singnasu Hena Marik Sumba Wapam Pungdona Craig Loinana Watokasi Manipur Assembly ge floor fawa yo Craig. Honorable Minister na CHC asi Tugaibaki Matangda Hal Department na Ayaba Pikiba Sulaite Masagi Matangda Department and Inquiry Chatharagane Haina Pungdo Kiba asi Emsuna Taramna Oksai. Azumba Assembly Inquiry ama Chatabiduna CHC asi
thugaibada chenabasing thigatuna chairapibio amasung atuba matamda hairokda phaba CHC hospital ama lehenbiu haina phangdorake CSCG hana lejaram building so thugaibidana aduki mati khudong chadaba hospital ama oiduna layamki do hena laibak haribadi nang assembly hall la sembiren masamukna sem department inquiry ma tawnaba athuba matamda tawnaba taksin birakibado emsugi maikei thaga phongdokjari hariba inquiry asida hena achumba asengba puthopinaba emsugi maikei appeal tawjari Poidai Remerol Maira Paibi Apunba Manipur All Manipur Women's Volunteer Association da Amawaba Amadi All Manipur United Clubs Organization Amakona Pulaka COVID-19 Amaram Oiduna Matam Sangna Supam No Pump Kangandabadage Amadi Atay Makalkeage Awaba Mayong Nariba Miam Sidage Kare Hena Awaba Mayong Nariba Mioy Shingi Kongo Liduna Lieutenant Chatarapa Chenge Mateng Pambagi Tabakadu Makasatare Ngasi Lupa O Masina Impal West Amadi Kaksing District Tongan Kunsing da Satuna Imung Chaniga Nipumarida Chengi Mateng Pangkre Ngasi Sengi Mateng Pangki Bagaloinana COVID-19 Dagi Ngak Tokpada Mateng Oigataba Haibade Haksangi Imment Kankanaba Ayuski Hidak Arsenic Album Amadi COVID ki Makal Ambagi Symptom Layong ke hek lakpaga madudage ngak thokpada mateng oigadaba Econite 30 su miyoi chatrukdai anthoke ngasigi sengi mateng pangbage khongsat aduda poidai leimarol maira paibi apunba Manipurge President Longsam Memsobi Amawabage President Yumkhaibam Kunzarane Amukoge Advisor Wairopam Gonentro Amati Amukoge President Pairojam Nando Luangsu Sarugyaki Tamthiraba COVID-19 Laina Laisana Marambo Oiraga Mama Mapa Animal Laikidraba Matung Awasai Tank Mayuk Nahoriba Ketri Laikai Hautabi Lampak Meadaleba Sanjam Joychandra Amade Maki Imung Manungda Like Minded Group LMC Manipur Nangasi Lopalising Pund Tengbangduna Imung Manungi Awabada Sarugyakre Ngasigi Taurampa Aduda Apen Bapogladuna Ketri Laikai Rising Club ke Maiki Dagi LMC Manipuda Appreciation Certificate Biduna LMC ke Tabak Tauram Singbu Singtaki Hairok Assembly Constituency ki Manung Chana Leiba Salungpam Santipur Kunau Salungpam Mayai Laikai Amasung Salungpam Maning Laikai ki Hana BJP da Yaramba Punna Miyoi Chamaga Yankaina Congress Party da Yausalaptuna MPCC ke President Su Oiramba former Minister Morang Temp Okendrobu Sogat Kray Former Minister Morang Temp Okendrona Hairo Kendrada Tauramba Tabak Tauram Singda Amadi Tungdasu Miyangi Tabak Yamarom Taurakani Habige Thazaba Thamduna Nauna Congress da Yauraklaba Singh Adubo Emba Okendrona Harautayamna Uktuna Lengyan P Yan Kibakaloinana Makoibu Tawiman Kangbasu Utki Congress da Yauraklaba Singh Adubo Harautayamna Opagi Tungan Tongamba Mapam Singda Pangtokiba Thoram Singh Aduda former Minister Morang Temp Okendrona Hai Kendra Asida Kana Karamba Mioina Kendra Asigi Miyamgidamak Kalibage Haibadu Mayamna Ngasidi Kanglaba Ngaktani Hairaduna Hana Atopa Party da Chaluragasu Ngasidi Ekoi Punna Jaminarani Haibage Wakal Lagliba Asi Yamna Laibak Pabane Haina Miyambo Thagapa Phongdoki Miyambo Opagi Tansal Lauraduna Okendrona Makatana Hai Hairoki Saba Loiraba CHC Tugaibake Watoka Amaleriba Asigi Matangda Hausiga Hosek Satariba Assembly gi Mipam Asigi Ngarangi Wahang Pakomp Amada CHC Asi Laingangna Tugai Kibanate Tugayu Haikibasu Laite Haiduna Tha Asigi Aroiba Pawada Inquiry Amatauduna Tigalagani Haikre Madu Miyangidamak Yamna Laiba Pabane CIC Tugai Kibagi Matangda Club Sing Hunaduna Yawi Yaude Haina Tawna Kibasu Lay Kibana Inquiry Tawdrabasu Adum Paduna Zendabu Thamba Yarabani Haike Afghanistan da Thogliba Thogdo Yauna Waram Kyada Prime Minister Narendra Modi na Russian President Vladimir Putin ga Warisana Kray Prime Minister Modi na Haikibada Maki Maru Putin ga Loinana Kanaraba Wari Kya Sana Kray
Lebakani ki marakta lainariba marigi wafamda solusingba anina wari sanaki peace and security ka hendana thamba haibasi yamna mamaru aibane Afghanistan region amasung world ki hojik oriba phibamgi matangda machata nanainaki Afghanistan bu loksilabagi matungda Taliban singna law and order maintain tawduna thambagidama Russia na Taliban bu thagatkre Afghanistan dagi Taliban bu yadaba miyoli sing sakaya lebak adudagi tholaknaba hojik yamna kanna honariba matamni hairi Deogarda leba Ayush new building da OPD service amadi AMS da night shelter Union Hall Minister Mansukh Mandaviana ngasi hangdokre Tharamatuda MOS for Health and Family Welfare Dr. Varati Pravin Power Jharkhand Minister Singh Jafizul Gapigani Hafizul Hassan Nishikan Dube MP Gora Sami Orayon Nachingbana Sarugya K Tharamatuda Wangangbada Minister Mandaviana Haikibada Deogarda Miyamna Kwaidike Paba Medical Facilities and Panglagani Nimitangi Matamdasu Miyamna Mapam Aduda Laibagi Kudung Saba Panglagani Deogargi Miyoi Laktara Manga Kaktanatana Jharkhandgi Miyoi Crore Ohum Laktara Mapanasu Kudung Saba Panglagani Pandemic Matamda Prime Minister Narendra Modi na Lusangba Center da Lairiba Gamena State Singidamakta Leptuna Lagli COVID-19 Tengnabada Jharkhand Center na Hek Ngamzaba Adu Piduna Lagmi Bhopal Bhubaneswar Rajpur Patna Jodhpur amasung Rishikesh da Lairiba M Singh dasu Hauzakti Thabak Mapung Phana Tauri Haike Deogarh gi AMS ta Ayush ke phamung kuntra yauraga apunba phamung chatre ka yankhai lai haike Maharashtra ki Chief Minister Uddhav Thackeray bu kupangna thagadabani hairubagidama Union Minister Micro, Small and Medium Enterprises Narayan Rane bu ngasi phakre Union Minister asi Jand Arsiwat Yatragi Sarugama Oina Patnagiri District Salingada Police na Pakibani Narayan Rane asi Chehi Kungi Matungda Ahanba Police na Paba Union Minister ne Mahana Maharashtra ki Chief Minister Uddhav Thackeray asi handak August ge tang taramanga da pangthokiba India ge Independence Day ge tharonge wangangbada India na ningtama phangkiba numit kauduna wangangbadagi nontharaga numit adu hangke masi yamna ikaingai ne haina regarda pangthopa public meeting amada pangthokiba galoinana numitu ge tharomduda mahak yaurangmani Chief Minister Thackeray bu kupangna tharangbadabani haiba waphamsu phongdoke haire Tokyo Paralympic Games ngasi numidang wanam officially hawdok lai haina Japan ge Emperor Naruhito lauthokre sehizigi oina athlete Lesimariga Chambrina Sarugyari India ge oina sports discipline mapanda para athletes yankai marina Sarugya kadori ngasi hawdok panumita India ge machu ahom ki phiran javelin thrower Tekshana paiduna lusingke handagi Paralympics ta badminton amasung Taekwondo su yauragani Tokyo 2020 Paralympic Games asi mathangtha September gi manga phawa sathakigani Hauzik aroibada maroiba pau amon pizari Yuva Sankal Yatra Cycle Rally Kongjong War Memorial Complex ta gelam thakre MLA Rameshona Kalsi Municipal Council ge hangduna leriba khamsing hapinaba assembly da mari lenaba minister sing puning ching kre Prime Minister Narendra Modi na Russian ge President Vladimir Putin ga wali sanakre Loinana 2020 Tokyo Paralympic Games ngasidagi hudokre Image PAODAM ngasigi de matang sidaloi jare meng tabiri besingbo amoka hana khrum jare